ngasi ayuk pung 10 makhairom taba matamda Thobal district ke Khongjom police station gi manung sanba Langathel thinge laikai da leiba puyam tenden sing sahi yankai mari apokpa leikidraba P Hera Chandra Singh gi yum gi berenda da Chinese hand grenade ama leiram le hairi hand grenade adu ngasi ayuk pung 10 ga minute 15 tabada tenden gi mamong nupina sak thongnaba iruzaba loiraga changlakpada thengarakpani hairi khudakta police ta pau pirba matung Khongjom police station ge police te mama laktuna mafam aduda mi amata sanghandana ngak senduna thamlaba matungda nungthil pung 2 ga minute 55 rom taba matamda bomb disposal squad ki kangbuna hand grenade adu asoi ngam yauduna lokthokloba matung nungthil pung 3 ga minute 19 rom taba matamda Langathel langam singda pokha henkhre TOMTV na imung manung gi miyoi singdagi fangba pau gi matung inadi yumbu oiriba poyam tendenasi stroke tawbadagi hojik satpa ngamdaduna leiribani Masanupa anina sekon amada thabak suba chalaga nongmagi suraga sariba imungni hairi tenden gi masanupa ahaldi piklingai digi yum thadoktuna sakhibadagi ngasi fawba halakhidre tenden gi mayumda civil dress amadi uniform setpa army sing yamna toina laktuna masanupa ahalga paw phawna bra haina yamna toina hangi hairi ngasi asisu bom leire haibagi paw hek phangbaga army ni haijaba miyoi khara yum aduda yawraktuna bom leiram liba mafam adu yengsin khibaga loinana police ta hairu ranu bom asi pukhraga herpadagi imung amadi laikai gi miyoi singna Khongjom police ta paw piduna bom asi lokthok hankhibani hairi paw sina makha taribadi kumja lising ani kunmathoi gi November 12 da Churachandpur district ke Singat sub division gi manung sanba Behayang da lalubalup amana ambush tawduna army major amadi mahakki loinabi amasung masanupa yauna hatkibagi thogok amaga mari lenana biglingai dagi mayum thadoktuna satkraba tenden gi masanupa dusu NIA na wanted lauthokraba miyoini Nakalamaromda ngasi ayuk pung 13 ga minute 95 rom taba matamda Imphal East District Police Command gi kangbuna wangkhai ningthem pukri mapal pebam lerektagi PREEPAK pro gi lanmi ani fare haire farba lanmi ani adu Khongman Zone 4 atom lerektagi sana jawba maitai sahi kuntra mari apokpa leikidraba M Premjit maitai amadi kong khunong mai lekai dagi Takhelambam Johnson maitai sahi kuntra ni thoi apokpa leikidraba T Lokendro maitai kawi Makoyani wangkhai ningthem pukri mapal da leiba yum amada lupa lakh amagi demand toba lakpada phagat pangam kibani makha taba wahang pahung sathanaba Porompat police station da khusina kre hairi